lamlai AC gi yangang pukpi makha lekai da khinba 63 kVA gi transformer chakibadagi thama hena mai mamduna leirakpadagi BJP State Council gi member KH Ibomchana hotnaduna 100 kVA gi anoba transformer amana mahut sindohankhre Ibomchana mari leinaba singda taknaraga transformer ahanba ama sindorakpasida khunja singi maikai dagi thagatpa fongdorakli Amaromda takhel da COVID-19 namaram oiduna miyoi ama laikhidraba matung mahaki laihoriba imungi miyoi anisu positive oirakpadagi atai imungi miyoi singna quarantine tawduna leibadagi Ibomchagi mideng makhada chana thaknaba polam singsu mateng bangkhre National Democratic Alliance NDA ga mapang oiriba political party singna ngasi Bihar da anoba lengak ama semnaba wa khanagadauri Ngarang Bihar gi Chief Minister oiriba loinana Janata Dal United JDU gi President oiriba Nitish Kumar na paumi singda hai madudi handaki Bihar mikhal asida miyamna NDA da thazaba thambadagi mikhal mai chauna pakpa ngamlakpani mahangna makhata na haikibada NDA ga punna chatninariba JDU BJP Hindustani Awam Morcha amade Vikasal Insan Party gi luchingba marina ngasi patna da punna unaduna Bihar da anoba lengak ama semnaba wa khanagani Haukiba pung kunmari asida India da miyoi masing lising mariga chatrat ka nimpu taret corona virus laina laichatagi fagalaki baga loinana hauzik India gi oina apunba active case masing lakh mari lising marfu mari ka chamanga ga nimpu taret laikhrei Hairiba pungpham masida miyoi lising nimpu mapan ga supna humbutara mapan discharge tawkhraba tungda hauzik fawda laina asidagi fagalaki ba mi gi masing puna lakh marfu mathoi lising tara manga ga chamanga ga marfu sukhrei India da nongna miyoi lising nimpu mariga janipan ga humbutara nipan positive oiba thengnaki baga loinana India gi oina apunba positive case masing puna lakh marfu taret lising kun ga nipan ga chatret ga marfu tara manga oikhrei Mizoram gi oina apunba positive oiba mi gi masing lising ahum ga chahum ga supna mapan oikhrei active case masing na chamanga ga humpu ga nipan laina asidagi fagalakhiba mi gi masing na lising aniga chatret ga kunthra mapan sukre amadi laina asidagi sikhiba masing na ani oikhrei Myanmar da pangthokiba mikhalda Aung San Suu Kyi na luchingba mahaki party National League for Democracy mai paglakpada Prime Minister Narendra Modi na Aung San Suu Kyi da harau tayamba madi nungaiba fongdokhrei Twitter gi khuthangda Narendra Modi na tweet tawrakpa warol amada mikhalda mai pakhiba asina Myanmar da democratic oiba ahongba ama laklagani Aung San Suu Kyi gi party da mai paglakpasina India amadi Myanmar ani ki marakta hena afaba mari ama amu purakpa ngamlagani haina idakli India amadi Australia ani gi marakta tongan ba cricket match sing sanana ba India gi cricket team mangjongna sem savna Australia gi konung Sydney da thungkhrei India gi team asina thani chumna Australia da leiringai matamda T20 ahum one day international match ahum amadi test match mari Australia ga sanagani Ahanba T20 gi match November 28 tagi sanaba horagasu skipper Virat Kohli na luchingliba India gi team asina numit 13 ni quarantine tawba amade training tahongnabagi damak Sydney da mangjongna na thungkibani